अहानबदा मरोएबा पाउ कुकीजो टेररिस्ट सिंगी असिबा हक्सांग तोरबुंग बंगलादा फंबा यारोय हाइना नुपी लिसिंग कयाना कंगवाई तमना थोमजिनख्रे सिक्योरिटी फोर्स का मुक्ताबदा नुपी कुन हेना असोकपन नंख्रे कुकीजो कुंट्रा मंगागी असिबा हक्सांग पुन्ना फुंबगी थोरम होम मिनिस्ट्री ने यैथोकनबा हायरकपदगी निमित मंगानी यैथोख्रे Sanjong Sirangda Kuki terrorist singa kapnabada 6 MR gi personal ama laikidre volunteer ama sokle Kuki terrorist ani hatre Gari yankai henbada lakpa kulai matik chana paiba miyoi singna naran sainada leiba second IRB gi camp to gi nomai sani hena lakre North East Window TV na sandok sari banumidangi pau miyeng tabiriba singbu chen mabamna khurumjari hausik pau sandok na pizari Vishnupur district ki manung chanba kangwaida masing yamlaba meira paibi ima event amadi miyamna thomjinduna torvung banglada chinku ki terrorist singi asiba haksang fumba yaroi haina khongjang changsin kre nahal makai meidai amatana kangwai fawa yoba ngamludrabani ngasi imphal daki chatkiba khwainamban kaithel gi ima sing yauna nupi lising kayana fogakchau ikhai awang daki sangsinjuna kangwai machin fawa yosin kibani hari fogakchau ikhai awang da lambida asam rafasta tingkhang taragi sambal khaduna thamlabasu yamlaba miyamna namkhaiduna kangwai tamna sangsin ki Vishnupur district amadi atai district kayadagi lakpa miyamna sangsin bada kangwai bazar da 9 AR gi bulletproof gari na Thingduna makha tana changhan kidre masing yamlaba miyamna torvung tamna changnaba kanna honaki maduda RAF ki personal singna marol leptuna leibadagi nupi singa yamna kanna inaki kaina thangda RAF na tear gas cell round kaya kaptuna miyam tankhai ki mi asuki matik ka hena yambana miyam masal amaga nelson naduna asokaban nangba kaya yauke irang marak juda local TV channel amagi paumi amasu pau loringai da khara soke Asok apan nanglaba nupi kaya kwakta primary health center da pusinjuna lainke khara amana moirang hospital da laikanake yamdrabada nupi kun hena asok apan nangki hari Nangase Vishnupur district manung chanba torvung banglada kukizo kuntramanga gi asiba haksang sing funba thaurang toramba do Union Home Minister na yaitok na baharakpadagi numit mangani yaitokre Union Minister of State for Home Affairs Nityanan Rai nangasi ITLF ki chairman Pagin Haukif amasung kokomigi coordinator Sitendra Ningobanda irakpa letter amada hierarchy madude India gi lengak hauzik leiba kaunov ki Irang da laikidaba miyoi singi aroiba mathau mangamgi wathok asigi matangda khangle wathok asi numit tare nigi manungda mari ledaba party khudingmaki khwaidagi apenba oigadaba maongda Chana Chinana Lushinaba Honagani, Pumna Magna Ingtapna Kang Masalgi Mari Ngakna Lainaba Minister na Apil Taraki, ITLFK Chairman Pagin Haukif Amasung Secretary, Muan Tombing na Headquarter 27 Sector Assam Rifles, Chorchanpurgi Kutangda Union Home Minister Amit Shah the Pisin Kiba letter Amada, Home Minister na Harakpa Wafam Yamna Kuina Kanaraba Madungda, Numit Mangani Puna Lairo Chanbagi Thoram Ye Tokle Adubo, Demand Mangadi, Tavak Oina Pangtokadabani Haiki, Demand Sing Adudi Makoina as Voljang Haina Meming Onba, Torvung Vanglada Makuigi Asiba, Fumfam Oina Lona Yahanba, Maitei Force Amata Chingi Mafam Singda deploy Todaba, Punna Fumbagi Thoram Tengtarabanina, Infal the Tadana Ladyba, Kukizo Singi Asiba Haksang Sing Chorchan Purda Purakpa, Makuigi Tokai Balengaki demand Hena Yangsel Hanba Amasong, Infalgi Zel Sing the Labor Inmat Sing Makuigi Safanavagi Damak Atopa State Ki Zel that transferred Toba Asini. Amaramda Chorchanpurgi Tuivong Peace Ground ngasi tribute to the
Travel Martyrs haiba teamda mifam ama famduna Chin Kuki zo militant singna meitegi mathakta haurakiba kanglof ki lan asida sikraba miyoi singi mafamda Martyrs haiba mingthol piduna ikai khumnaba utpagi tharam ama pangthoki Marak sida ITLF na hauzik Manipur da thokliba irang asida laikhidraba Kuki militant singi asiba haksang Vistupur district torvung Banglada lairol changani haina thorang liba adugi mayokta International Mayday Forum IMF na August anida PIL ama High Court of Manipur da tharakibagi matung innangase ayuk pung taruk tabada urgency matter ama oina High Court ki Justice Eguneshwar Sarmana luchingba bench amana hearing chathakre madugi tungda High Court na Kuki militant singi asiba haksang sing lairol changani haina thorang toriba mafam adu hanagi fibam da karimata kaihandana status quo da thamnaba khangankre case asigi mathangi hearing August 9 da amuk chathagani ITLF na Kuki zo kuntra mangagi asiba haksang sing haulai copy village ki manak as boljang dalerol changani haina toriba haulai copy ase state ki sericulture farm ki lamne masida khun asigi chief kam saina lona yadana encroach torakpani aduna numit humni gi manungda mafam adu thadokadabani haina Churchandpur district ki DC Pawan Yadav na haukiba chahi Kumzalis singani kunitoi gi me kunmari da eviction notice ama thokiba leiramle karigumba miyoi asina hariba matam adugi manungda mafam adu masana khangna thadoktrabadi SDO na matik jaba police forces in naraga encroacher ase tanthokani haina su khangan kiramle adubu hauzik fawba lengana tanthok lamdri haina paw amana hairi Sanjam Sirangdangasi Ayuk Chin Kuki terrorist singa state force amadi village volunteers singi apunba kangbu amaga akanba maongda nongmai kapnabada 6 MR gi rifleman amama kokta paduna laikhidre volunteer ama sokle Kuki terrorist ani su hatkre haina mafam adudagi pirakpa paw amana hairi Laikhidraba 6 MR gi personal adugi maming Rishikant Kawi Mhak Thawal district ki Wangjingdagi ni hairi asopa volunteer aduna tomba kawi Mhak hospital da pukhatkre ngasi ayuk pung manga muk tabada Kuki terrorist singna meidei khunda nomai kapsin ba haurakpadagi khungak naba leiba MR personal khara amadi village volunteer singna su handuna kapna ki hairi pung ahum hena Kuki terrorist singa Singna chingdo da saba bunker kayadagi bomb yauna kaplaki state force ki maikedagi su bomb yauna pakhum piki haina mafam aduda chaluba ikoigi paumina hai amaromda tera khongsang bi maning lightel amasung tharoi lok haiba yamna naknaba mafam ani sida Kuki terrorist singa village volunteers sing amadi state force ki apunma team ga ngasi numidang wairam pung manga aduwai dagi kapnaba haukibana hauzik paw paringai matam asif fawa yamna kana kapna ri haina aikoigi Vistupur paumina paw pirakle Torvungda Kuki zo asiba fumgani haina langlingai charakta ngasi ayuk Vistupur district in Naran Saina maningda leiba second IRB gi camp tagi sakhang daba combat dress set pa masing yamlaba miyamna camp manungda changlaklaga nongmai kaya lakre hari saurakna ayuk pung mapan makhai tarakpa duwaida gari yangkai henbada lakpa uniform fazana set pa khulai matik jana paiba miyoi singna nongmai sani hen udok adugi matangda sentry taba personal na phongdorakpada get yodringai dagi law khongduna get namkhaiduna changlaklaga ka singdagi nongmai mayam adu overpower tawraga lokibani hari Border town Moreda Hana State Force Mariful Lerambadagi, a handbus State Force Kaya, airlift Thazinduna Hosik, Jenny Sure, Security Hanamapangal Kankat Hananaba, award bus State Force Sing Thazinaba Manipur Lengangna Honori Haina, Education Minister T.S. Basantukumarna Fungdokre, Kaisampata Labor DIPR Auditorium the Pang Topapau Gimifum Amada Minister Basantukumar Hai. Manipurda hauzik thokliba irang asi atuba matamda loishinduna mausagi punsida lakna balengak asina angaba thakta honari irang asina maram ojuna lamdam asida lower class ki session haukrabasu class 9 amasung 12 ki session haudribase mathang cheyoldagi hauna ba honari class 9 amasung 12 hangba high school singi manungda school Nifumari di Central Paramilitary Force Singulation ba amadi Mahiroi kaya lazana duna relief camp da leibadagi hangba yadri state asigi law and order gi film fagatba ngairakpani Mahiroi singi career mangdana ba police headquarter dagi report ama ngairi Sarkar asigi site dagi khoi chap chaba lokat pham thokpa thabak thoram mayam ama state ta peace purakna ba state asida khoi laiba rajya asida ingna tapna leina ba leptana haukiba tha ahumse honazaragli haina ai thamjage ngarang gi thokliba viral ground gi issue sida aikhoi high court international matters forum na petitioner weraga
ꯑꯩꯈꯣꯏ ꯀꯣꯔꯠꯇ ꯆꯦ ꯑꯃ ꯂꯥꯛꯄꯗꯒꯤ ꯀꯣꯔꯠꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6ꯇ ꯁ꯭ꯄꯦꯁꯦꯜ ꯁꯦꯁꯟ ꯑꯃ ꯐꯝꯃꯒ ꯔꯨꯂꯤꯡ ꯑꯃ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯜꯔꯦꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯤꯆꯨꯋꯦꯁꯟ ꯂꯩꯔꯤꯕꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯛꯆꯤꯟꯗꯅꯕ ꯔꯨꯂꯤꯡ ꯑꯃ ꯑꯌꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯥꯏ ꯀꯣꯔꯠꯀꯤ ngasi masing yamlaba miyamna North AOC gi Kavo lekai da leiba 2nd Battalion Manipur Rifles ki headquarter da sangsilaktuna makoi da khutlai piu chenku ki zo terrorist sing makoi thengnasa gi haiduna thomzilakre miyam adubu control tawna ba mafam adu da rapid action first personal sing yausilaktuna irang adu control tawna ba khonaki ngai hak kanna mukdaraba matungda RAF na tear gas cell kaptuna miyam adu tankhai ki tungda singmairong gi khongnang ani karak manakta leiba Vishal Mart mamangda nupi singna lambi maya gi matangda ekhoi gi sub editor Bandeshwari Lashram ground report ama Mi kitang ahumdagi ngasi phawba Manipur da thokliba irang asi center amadi state lainakna ngasi phawba warasam purapka ngamriba amadi lamdam asida tongan pa central force kaya amana changsiduna ngaknabasu ngasi phawba da irang asi nemthaba ngamdana leiri hawdiksu Manipur gi miyamna akhoi gi irang asi waroi sui purapka ngamdabanina makhoina leba asi ngakserage akhoi iramda se ngakserage haiduna ngasi su irang hauri lamdam asida thokliba irang asi dosina bagida bhakta MAIBAM na sorok da tholok na peaceful oi ba kung kaya ama changsili cameraman tel haiba ka loina na punishment lecture ngarang numidang Zenimski moktagi kuki singi asiba haksang sing Assam Rifles ke troops singna lawba lakle haiba tabadagi masing yamlaba miyamna maikai kyadagi thomzil laktuna kuki gi asiba haksang sing piba yaroi Churchanpur amadi kuki taba mafam singda mangkiba natroga hatkiba maitei singi haksang sing hana piu haina akanba ihau haurakre kona miyamgi safuna kanmanbadagi kuki gi asiba haksang amata laudana Assam Rifles na purakpa ambulance gari hanki hari Federation of Civil Society Organization Fox Manipur na thadrokpa cherol amada haukiba July 13 da Com Union Manipur gi President Sardo Hau Com na Imphal digi masagi yum Khoirentak village damda chatbagi lambida Kuki Independent Army KIA gi Kader Singh na farba matungda yumfam yaudba mara kaya pisinduna tamthina furakpagi thawang adu Federation of Civil Society Organization Fox Manipur na kanma moongda condemn tawi thaudok aduda chenariba Kuki militant singi masta mathakda Manipur lengana logi oiba matik chaba cherak pigadabani hari nakal amaromdana ngasi Tarvung Banglada leiba sericulture farm gi complex da chenku ki terrorist singi asiba haksang sing fumgani habidagi Manipur gi miyam na mafam aduda fumba yaroi haina changsilubada mafam aduda deploy tawriba Assam Rifles na bicham miyam maru oina ima event singda lati charge tawrakpada asokapan nangkhiba adu thamoi sokna nungaitaba fawi asugumba logi wangmada kuki immigrants singna chatarakliba thawang asi thingnaba honabagi mahota michamda onsinduna nakal namadagi oiba mijengda sacharakpa thawang taraina lode hari
Hauzik Sathariba Parliament ki Nongzumi from Manungda opposition bloc ki members singna Manipur ki oiriba fibam asigi matangda house ta yetpa piduna jata handabagi thawang ase tawiganu state asida Hauzik oiriba fibam asigi asingba horak fam adu thidoktuna house ta khananaba honasi haina VCB ki MLA RK Imona video message amada hairakle MLA Imona Hai May Ahumdagi Manipur Damai Chaklakliba Thaudok Asigi Warishin Ama Puraknaba Honanaba Political Party Amatana Parliament ki proceeding da ayatpa pibigano Mak Masamak BJP ki MLA Amani Hajuna Wafam Singh ase thambanate Adubu Manipuri Ama Oina Wafam ase thamlaktaba Yadabadagi thamlakpani Makna Thazai Madude Manipur da Thokliba Thaudok Asigi Matangda Prime Minister na Hiram Asida Wangang Lakhigani Adumakpo Wangang Hanbagi Kudong Chaba Piduna Wafam asi khananaba honabada parliamentarian khudingmakna cooperation pifam thoge makhatana MLA Imona Hai thokliba thodok asi kanglok masalgi marakta thokpa irangdagi hendorakle maram asina thawong asi matau karamna haurakibanu haibadu punna thidok minarasi haina appeal torakle. My only sincere request to all the parliamentarians across all political lines, let Parliament function. We need to hear and discuss about all the issues which is prevailing in the state. Thus, it becomes very important and pertinent to mention here that Parliament is allowed to function. And I'm not saying because I belong to a particular political party, but because I happen to be a Manipuri and we deserve to know what is happening, what is going to be discussed, and what are the programs, what are the things which are going to be taken forward to ensure that there is peace over here in our state. Coming over here for photo ops doesn't make any sense. We need peace. Thus, in whatever rule or whatever manner you're going to discuss, we already know that there's a no confidence motion. I'm sure the Prime Minister will be speaking during the no confidence motion. Let it function, let it be discussed, let the Home Minister come forward. We want central government to take a lot more proactive measures for the state of Manipur. Hauzik marakta natin the break amatang lauminase. Diabetes ka loina na hinglibusing tha amagi manungda fahanba ngamle. Khong hamba nungai tabasu numit mga nigi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Pumnamak natural oiba anauba hidak makal singna laying jabani. Haksang da sokadaba side effect amata leite. Makatana hidak chabagi mathausu tararoi. Ako pamorol gidamak na si Maglengsin Bidao Diabetes Hospital, Jennings Road near Punjab National Bank, Porompat. Years of trusted diagnostic service, Babina Diagnostics. Breaking matungda may amataram na ukchari. Ngasi tongan ba mafam singda thaudok kaya mari thorakibaga lunna Imphal East amasung Imphal West District Magistrate singna hana yukpung mga dagi numidang wairang pung nipan foba curfew komthok lamba adu kudak dagi lauthoki. Hayang Imphal West amasung East ki oina curfew pung mga dagi numit chungba pung 12 foba curfew komthokre Health, Public Health and Engineering Department PHED, Municipal Official Staff MSPDCL, MSPCL, School, College, Media amadi court kamari lenaba miyoi sing amadi airport chatpa passengers singi oinadi curfew ki athingba leiroi hari.
Ceasefire agreement ki ihauga mari lenina kumza listingani sumna amagi thaudokta asokapan yauraba sing laing daba sem ki ba relief committee zen hospital housing na relief committee zenim na makata na laing chathari relief camp ta lariba sing na laing chathaba yagani haina committee asigi convener kambam setiazit na thadrokpa cherol na hari cherol asina hai ngasi fawda jenim sta punna asokpa miyo listing amaga sumna Homfudra lying cray, Mui Kunmanga water lying jattery, how kiba make kunipanda sugnugi taudokta no mina pan kiba, no maitem Frankie Jay Kunmatoi, lying lee, make kunmarigi taudokta soklabi limram the gijay, Tara rom the ngaibi, Lishram Divya, kidney animak fell original lying lee, Sulai kunipanda nonegi ring pang the no mina makonda soklabi, Katagong gangmi makatan the lying lee, relief camp the ladiba sufom no fom kangdraba in Matsing. Janaba Tavak Lingang Sinbiu, Lamdam Sigi Pukjel Sauraba Doctor Amadi Medical Representatives, MR Singh Dalaiba Hidak Singh Mading Pangbiu, Paba Loikraba Lyric, Mairoi Singi, Lyric Singh Su Mading Pangbinaba Gerol Sinamiam da Apil Tauri. Police control room dagi thadrokpa cherol amada lamdam asida hawkiba pung kunmari asida irangi fibam council lakpana police na akanba section tharang lokhat pagal loinena irang haurakpa yaba mafam singda security force singna thiba humbagi thabak chathakre hari hawkiba august anida langol 5p zangda masakhang daba miyoy singna yum ani mai thakibaga mari lerena Imphal West police na miyoy ahum fagatkrei loinena sing amasung tamgi mafam kayada checkpoint chama kuntra hangduna tongan bai irangi thaudokta chenaba miyoy sahum nifutaret police na detain tawkrei irang thoklakpa yaba mafam singda security convoy matik chana thamduna National Highway Kuntra Taret amasung anida essential item purakpa gari sani hufumanga amadi sama tarani thoida ayet apan yaudara Jathanaba section tharang lokhatkibaga loinena lana sandorak liba video singdagi miyamna section biu haina apel tarakli Ngasi Vishnupur District ki Torvung Banglada Leiba Sericulture Training Center ki campus manungda thokliba kangluf ki irang asida leikidraba kuki gi mioi kuntra manga gi asiba haksang leirol changani haina thorang toramba adubu yaning daba fongdoktuna amadi thawong adubu thingnaba honabada miyamna sangsiliba khongjang adubu sogatba oina thobal kaitel apun manupi lufna nomagi sentha leptuna kaitel thonglon bagi khongjang sangsenkre District Magistrate Thobal na yukpung manga dagi Nipan forward curfew komtokpagi ayaba pikrabaso thawal kaitel thong londuna khongjang sangsin kiba aduna maram oiraga kaitel dami amata ukide maru oiba national highway da gari chena kide school college so mahausago mahairoi kana kide United Sports and Development Association Thawal Hau Kamamang Leikai gi members singna Housing State asida thokliba irang asida maiti gi lamngak sena balaidiba local volunteers singda setnaba amadi chana thaknaba polam sing mateng pangkre ngasi Thawal Hau Kamamang Leikai da pangthokibat achamba thoram amada tengbang gi polam sing adu United Sports and Development Association ki members singna state asigi tongan mamafam singda local volunteer oina ngak senbagi mathau tawriba miyo singda polam sing adu khusinaki tengbangi polam khusinaba adu da sarugya kiba United Sports and Development Association ki publicity secretary Asem Surchandra na hai USDA na Miyam ki damak khungak liba local volunteers singda association asin anga mamating khara pangba ngamzaba se southok se ima leba ki damak songthok piduna khungak se liba ichel inaw singna iramdam asik apunba saktam kaiduna ba khona bada mai pakpa oisanu haiki Masih sekitar umum masih masih dah hok mamang kalau hok mamang jadi bah usda USDA United Sports and Development Association hok mamang itu lah masih sejalan itu na masih kurang juga pergi dalam masih senang senang kalau masih nak ngam bangsa bah masih kita tak kau yang thara hok je nungai je usu aku yang masih ngak pai senang sini bicara bah problem sih masih mamang lebih problem sini senang yang itu kena tu konsider ada apa yang masih thau yang saksa yang na बिजेरी बासु माइना तुंगा ले बेसिन नौ सिंग मत पुंगा गिदम थाव कन बिदुना याम थाव से होने बिदुना हमरि मत इरम दै माइले पासु कन बिदबा यादे District Level Peace Committee Zuriwangi Convener Oriba DC Amadi Co-Convener Oriba SP Bu Manipur Lenga ke order amana transfer tawkiba laibak thibani Zuriwam District Santi Oina Laiba asi irang thoknaba Manipur Lenga na hona bigano Hiram Sida Chief Minister na mijeng sangbiduna transfer order handoku haina taksilakle Wafam asingasi nungthil Zuriwam Bapuparada Laiba PDL pangthokiba pawgi mifom amada District Level Peace Committee Zuriwam ki chairperson Tahemang Panmaina phongdokibani
Magna Hai Zirivamda Peace Committee me mangada sem kibani. Peace Committee asida Zirivamda Labor CSO, Mar Inpui, Kuki Inpui, Rongmai Organization Council, Azuka, JDO, IPSA amadi Mairapabi Singna Pullaga sem kiba Peace Committee ni. District asiki DC, SP, Assam Rifles ki CO, CRPF ki CO yauna miyam Puna Sangsin Minaraga ngasi fawada Zirivamda Pamda Thodok Amada Thok Tribani. District Asigi Miyamna Peace Committee Asida Cooperation PB Bedagi ngasi fawa ing na chigna Ladibani. Masina Maram Orga Infalda Pusiliba, Cheng, Hawaii, Hidak Langtak Sing Pumnamak, National Highway Contractorate Fawraga Pusilibani. Asigumba Kaya Asi Infal Fawa Yohanaba Honabada, Zirivamki SP Maharambam Pradev, IPS na Ajawa Thodang Loduna Poche Sing Pumnamak Yohan Kibani. Lengaki order Asi Kudakta Handokadabani Haiki. Zirivamda Labor, CSO Makai, Tribal Union, Mar Inpui, Kuki Inpi, Rongmai Organization, Council, Zirivamda Labor CSO, Azuka, JDO, IPSA, Mairapabi Miyam, Pullaga, same Kiba, Peace Committee ni. Kadai the same Ki Hamatamda, Zirivam SP is Chamber Committee se, Samja Kibli. Zirivamda Labor, CSO Makai, Peace Committee na Lucingaga, Mayam Punna, Sangsin Minaraga, Hona Minaraga, Nasi Pawase, Asoba, major incident. All India Congress Committee ki makhada leiba All India Kisan Congress ki National Chairman Sukhpal Singh Khairagi Kisan Congress Manipur ki Chairman L Nandona Luchingba Kisan Congress team amana unaduna Manipur ki hauzik oiriba fivam asida angabating bang pibinaba taksingkre New Delhi ki Panchasil Park ta leiba Khairagi office ta unaba aduda Manipur ki miyamna wari basi mahusagi fivam da hanjin hannaba honnabiu haina akanba pressure piramke Manipur Kisan Congress pu hena mapangan kanba ama oinaba honagani haina thazaba piramke unaba aduda Manipur PCC ki Kisan Congress ke office bearer Singh Saruya Manipur Kansi Haiba Timga Lonina Ngarang Atokpam Mairapaibi Apunba Lof Ampal Thawal Atokpam na Senduna Atokpam Kaitel da Wakat Mifam Amaga Lonina Miyangi Kanan Nainaba Mifam Pangtokre Sanalebak Pausegi Editor Hemanta Kumar Ningomba Social Activist Brenda Thongnauzam Amadi Cultural Activist Ningthauza Lanchasu Akanaba Wangangloi Oina Sarugya Kiba Miyangi Mifam Aduda Manipur Dasu Kudakta Lautou Lanzanara Kiba Singh Masamasagi Yumda Halhalu NRC Kudakta Chana Hansi Kukilal Hoba Singilan Kudakta Lefalu Manipurda Tonganba Sashan Piba Yari Hain Iba Playcard Sing Season Nakibagalonina Kolaukia Sulauke Saruk Yakibi Merapaibi Amana Fondurakpada Hausik Tokleba Kanufki Irang Asi Loshin Binaba Manipur Lengak Abade Center Lengak Animagna Honabidra Banina Ima Sing Punsinduna Lebak Asi Kananaba Hona Zaragi Haina Center Amadi State Government Anibu Pen the Boafam Fondoklake Hodik oiriba Manipur ki phibam asida Manipur government amamsung India government na akhoi se convidrabani na akhoi Mairapabi ima sinsina akhoi gi iramda mase kanjaba natana upai letrabani na akhoi Mairapabi ima sina kanjarani haiba wafam se ngasi gi mifam sida akhoi na amata oina lepsara haizari Numit Kayani Chumna Manipurgi Isugi Matangda Parliament ki Nozumi Firm Rajya Savada Chataba Ngamdana Lakiba Adugi Matangda ruling Amadi opposition Aniki Marakta Yanaba Ama Puraktuna House da Khanarasi Haina India Party Singna House ki leader da Khangan Kre Congress ki Luchingba Zeram Ramesh Ngasi Nungtil Ex da post Rakiba Warol Amada opposition ki wafam Asi Modi government asu Yarakani Khali Haike How Kiba Chelo Ani Asida Lok Sabha Amadi Rajya Savada opposition ka Yana Daba Fibam Lakpadagi House ki Mifam Hanjin Yektokuna Lakibani Opposition ki Maiketagi Manipurgi Isu Asi Rule number 267 ki Makada House da Khanasi Haina demand Tauke Adubo government Asinadi Rule number 176 ki Makada Khanasi Haike Aroy Bedamaroy Pao Amhane Bizari Cookies or terrorists Singi Asuba Haksang Torbong Banglada Fumba Yari Haina Lupi Listing Kayana Kampai Tamna Thompson Cray Security Force Kamagna Bada Lupi Kun Haina Sokapan Lang Cray Cookies or Kuntra Mangak Asuba Haksang Kumna Fumbaki Karam Home Ministry na Yetok na Bahira Kodagi Numit Mangani Yetok Cray
Sanjam Sirangda Kuki terrorist single Kamnabada 6 MR ki personal ama laikidre, volunteer ama sokle, Kuki terrorist ani hatre. Gari Yankai Henbada Lapa Kulai Matik Jana Paiba Mio Singna, Naran Sainada Leba 2nd IRB ki camp tagi Nomai Jani Hena Lakre. North East Window TV na sandok sari banimidangi pau matang asidaloy sari, miyang tabiri ba singbu amuka hanna John MAIBAM na kurumjari.